ngasi numida waram phongkhiba tongan manipuri sifungsing amasum thokhiba thawdo wathok degi maruibi ipausing myam da thamjagi hanbada kanglai pakhi maira degi lokasaraga lotuna thamlamba futnipalom sangba rocket sing fogat pangamkhre mafam kya da coming operation satakre Kuki militant sing na maitay sing matakta rocket missile sizinadun attack sa takraba matungda amuhana maitay sing matakta landana ba lokalakpo thawrang ki manungsana futnipalom sangba rocket sing security kangbun fogat pangamlahidi Police ki pau ki matung ina ngarang Chusampur district ki Chusampur police station na konba Tangjang village ki Tangjang sing naknaba mafam sing dagi rocket sing fokat pangki pagalaba sing adu ki manung na foot Nepalom sangba rocket ani foot taredom sangba rocket ani asoba country made motor ani medium size country made motor ama improvised motor bomb ohum radio set ama masum country made grenade ani ni Fagalab rocket sing amadi adai polam sing adu Chusampur police station sina khraidi amaromda Manipur police na lokalakpa section thorangi saruk ama oina ngasi Bishnupur district ki manung sana leiba Sandipur village ki kha thangba saruk tagi masa ibema haina khangnaba mafam phawbada thibuhum gi thabak satakre Bishnupur police ki SDPO na lusingkiba SSB ki personnel Loktak police station ki nupi personnel amadi Bishnupur police commando ki personnel singyaun apunba security force ki kangbu mana hairipa mafam asida ngasi ayuk pung 7:35 dagi pung 13:19 phawba thibu humbi ki thabak sataki operation aduna yumthong yankai go humdoi da amamam to oina sangduna thibu humba ga loinana miyoi samaga nifuga mangarom verify toki Adumainamak thibu humba duda mifami punamari khusu khulai amata fagat kibalaiti haina police ki paw sina haidi amarumda ngarang district asi ki kwakta ward number 8 ta fagok sau ikai police ki nupi police yauna CRPF ki apunba kangbu mana thibu humba ki thabak satakhi haidi SP Bishnupur gi miyang makhari satakhiba yumthong samaga tara thibu humba ki satakhiba drive aduda miyoi samaga yankairom amamam to oina masakhang dokhi adubo mi phami punamadi khusu khulai na singba amata fagat palaikhi haidi atopa paomana lengang na numit tarani gi manung du lokhat pham tok thabak lakhotrabadi matam kaktaba khongjang sangsingani lupsing sayesi gi April 10 Imphal West district ki Tera Kaithal manakta none degi Kepi naman kauba miwe amadi ki sakangdaba sina lupa lak 10 mobile phone amasu Toyota Fortuner car manung na pukhibagi thawdokta Manipur lenga na pekhat pham thokpa thabak pekhatababo none district headquarter na leidiba lup kaya na pn da phungdurakli Village Council Longmai area Longmai Paiha Longmai Village Authority Longmai Bazaar Board Longmai Youth League Longmai Student Union Naga Women's Union Longmai Naga Council Manipur amasum Longmai Longgreen na ngasi puna thadorakpa sirolamagi matungina thawdo asida senaba miyoi sing fanaba thabak lokhotnaba taksinduna laklabasi lenga na ngasi phawbu masak thokpa thabak amata pekhat palaitri ngarang phawbada numit 10 gi matam thaduna lenga na thabak pekhatnaba taksinduna lakhibane adubu thakhiba matam loikhrabasu kariguma lokhotpham thokpa thaba amata leiriba sibu pendaba phongdorakli maram aduna ngasidagi horaga November 9 phawba numit 10 gi matam thari kariguma matam asigi manungda lenga na sab saba thabak lokholaktrabadi matam kaktaba khongjang kya sangsilagani haina su section wafam thamlakli atopa pawmana lupa crore 19 gi yawa tablet ka loinana miyoni AR na phare Assam Rifles ki kangbuna drug ki mayok satharakpa drive ki manungsana Tripura gi Narangbari da Suzuki Swift car amada tongduna lakpa miyoi ani dagi malem gi kaithil lupa crore 19 gi sanpa moigadaba yaba tablet lising mogdra konana ngang fukat pangam lahari akaknaba pawm phangmadagi Assam Rifles na Suzuki Swift car angoba masuama khamduna sek toba matamda car adugi goltner ki makhada section haptuna purakpa yaba tablet sing adu yorama thenaki yaba tablet sing aduga punna car adu lakpa miyoi ani adu phakhi Pagalaba mi ani duga makhoi gi phangba tablet sing aduga punna Directorate of Intelligence DRA Agartala da kushina khiyari Nakalamarom da Assam Rifles amadi Excise and Narcotics Department champhai Mizoram ani na satakhiba apunba operation amada lupa lak 10 ga lising nifuga mathoi gi senpam oigadaba heroin amadi ganja sing Mizoram gi champhai district ki Gaukte di fokat pangkre Pagalaba heroin number 4 adu 10.7 gram lumi duga anja aduna kilogram mari lumi hari Pagalaba polam sing aduga kona na miyo edu sahi kuntraga mapalom sure maming na
Thanglian Manga Kawi Hedi Makasa Tarakpo to Pom, Cookie Narco Theorist ka India Lenga Kusamnaraga Manipurgi Fazarava Unity to Guina Honoraclivisi Labactivini, YK Diren Manipur to Guina Sankshlakli Bakongtang, the Manipur Kundaminariba, Furup Sakudi Mayunabagidama, National Unity and Sagat Pagatangai for the Valley. Cookie Narco Theorist ka India Lenga Kusamnaraga Manipurgi Fazarava Unity to Guina Honoraclivisi Labactivini Haina, United Committee Manipur UCM ki President YK Dirian Fongdokre Wapamasi UCM na Sinduna to let Manipur life ends and grow together haiba Hiramda October Mass Rally 2018 Buning Singbabu Thoramamangasi Manipur Press Cup ki Laukta hold the Pangtoko Thoramamada Fongdokivani Thoramadu the UCM ki consultative members Sing Haibadi Yumnam Sa Dilip Kumar Kongdram Ratan Advocate Laisangbam Zadu Laurangbam Birjit Nasingmana, Thoramgi Atuba Mitung Lensingwaki, UCM gi President YK Deriana Makataraduna Fongdo Kibadi, UCM ga Puna Hingwinava, Puna Sakat Minava Haiba Wakalonda, Nasi Pava Miam Golonana, Tawapang Tokuna Lakli, Manipurgi integrity amadi national unity, Tugaina Vangasi Pava Leptana, Adumaksatari, Haukibasai English Singaniga Amadigi Hauna, Manipur Miamga, Manipurgi integrity Navangasi Pava, Tengnatun Lakli. Manipura Puna Kanglup Kontragamari Hingminari Beni Adubuna Kalda Patrabasina group Kaidolaga Manipur Tugaina Honarakgi Makasa Tarakpoina Nasidi Narol the Sankshilakpo Cookie Narco Terroristinga India Lenga Anakusamnana Fazaraba Unity as Tugaina Honaribasi Lebaktivani India gi proxy war Namaram Organgasi Equina Lala Simayunaribani Mana Makatan Hai Manipura Kunda Minariba Yellow Missing na Asetpa Maria Magaloina, Laminara Matautai, Ekoi Isana, Kunais, Nakpana Quaidigi fight. India Lengana Tugaina was selective along a city Ekoi Apun Bagi Wakalo Namasagalaga, Maitiba PC, Puna Leminasi, Loina Apun Matauna Putoktuna, UCM na Manipura Tokli Pataudo Watoxing a Sigi Mayokta, Tenganaba, Nasisu Shem Sadun, Lady Heva, Wapampongdoki, Atopa Palmana. MP Sisina Sinduna Sadar Balabai Patel Amadi Indira Gandhi Ningsing Thoram Pangtokre Manipur Pradesh Congress Committee na Sungasi Congress Party Sigi Lusing Oirambatanatana India ki Prime Minister Oirambi Indira Gandhi na Laikidavigi Sai Nifurak Subagi Ningsing Thoram Congress Bona Pangtokre Thoram Masiga Mari Lena Bharat ki Deputy Prime Minister Oiramba Sadar Balabai Patel Samaga Nifuga Mapalak Suba Ningsing Thoram Supuna Pangtoki Nasiki Thoramadu Iron Lady of India Haina Kangnaribi Indira Gandhi Amadi Iron Man of India Haina Kangnariba Sadar Balabai Patel Anigi Photoda Congress Walking Committee ki member Ekhangamna Lusingduna Lay Sukatuna Ikai Kumna Burki Congress ki Lusingba MLTS Lokesor MPCC ki Walking President Victor Kaising MD Zafur Rahim Amadi Ataetopa MPCC ki Office ki Thaupu Busing Amadi Frontier gi member kaya saryaki Thauramaduga Madi Lena Congress Walking Committee gi member Gaikangam na Hakibada Lusingba Madi Lusingbi Aniasina India gi Apun Saktamama Sagana Asabu Taudang Lorami Maramasina Lusingba Singasina Manglamba Manglan Singato Equipuna Mangna Mangpaun Hananaba Honaba Matautai Haikenasu Paushda Palakli Makasa Tarapoina Topapomna World Mental Health Day gi Thorum Impal East ki DC Office Complex ta Pangtokre National Health Mission ki Makada District Health Society Impal East na Sinduna World Mental Day ki Thoram ngasi pangtokre District Mental Health Program ki manung sana Thoramadu at its time to prioritize mental health in the workplace haiba wakalonda yumpam oiduna pangtokne Impal East District ki DC Office Complex ta leiba Panchayat Bhawan na pangtokiba Thauramaduga Madi Ledana Impal East District ki DC Kumantem Dainana Mental Health Awareness Rally Muslim Thaki Tungda Paumi Singa Unabada DC Dainana Hai Workplace Singa Tuan Pressure Amadi Stress Pukanuna Pukning Vocal Gi Anabu Oirak Yabasing Karam Nangak Toksigi Haiba Wakalona Sida Yumpam Oiduna Thauramasi Pangtokuni Magna Makatana Hai Relief camps in the Lady Bamio Singi Pukning Wakal Gamari Lenava Anabasing Lakhandanava District Administration Gimiyang Sangduna Sang Nine Medical Sekap Amadi Counseling Nasingba Pangtok Lihenasu DC Dainana Fundoki Atopapa Mana Tobacco Free Youth Campaign 2.0 Impal East ki Panchayat Bhawan na Pangtokre Impal East District ki oina Tobacco Free
यूथ कैंपेन 2.0 हौदोकपगी थौरम अमा ngasi पंचायत भवन इम्फाल ईस्ट दा पांगथोखरे ngasi थौरम अदु नेशनल टोबाको कंट्रोल प्रोग्राम डिस्ट्रिक्ट हेल्थ सोसाइटी इम्फाल ईस्ट मणिपुर अनिना कुसमनदुना सिनखिबनि थौरम अदु इम्फाल ईस्ट की डीसी कुमंथेम दैना अमसुम डॉक्टर इंदिरा देवी CMO इम्फाल ईस्ट ना अथोइबा मिथुंगलेन ओइना सरयाखि ngasi थौरम अदुगा मरी लैना डॉक्टर एन संजोय डिस्ट्रिक्ट नोडल ऑफिसर नेशनल टोबाको कंट्रोल प्रोग्राम इम्फाल ईस्ट डिस्ट्रिक्ट मणिपुरना हाई इम्फाल ईस्ट की तुआन मफमसिंगदा हिदाक मनाना मरम ओइदुना नासिंगी हक्सांगदा यामना साउना सोगले टोबाको न लमदमसिगी नासिंगदा सोगलिबा सिदगी खरदंग ओइरबसु कन्म ngamnaba टोबाको फ्री इम्फाल ईस्ट डिस्ट्रिक्ट हाइबदु यहोननबा पनमदा कैंपेन असि हौदोकसबनि माना मखातना हाई नासिंग असिना तुंगी युम्बी ओइगदौरिबनि मरम अदुना अफब तिंजंग काइजंगदबु खुनाय अमा सेमनबु होनबदा टोबाको फ्री ओइबा नासिंग लैबा मथौताइ ngasi हौदुना स्कूल कॉलेज सिंग अवेयरनेस प्रोग्राम सथब हौरगनि मियामनसु टोबाको फ्री यूथ कैंपेन असिदा मतेंग पांगबियु हाइना मांगना अपील तौखि अतोप फावमना बीजेपी की मेंबरशिप ड्राइव सथरिबा असि नवेंबर 15 फावबदा मेंबर लाख 3 हेनगनि हाइबिगी पनम थमली मिनिस्टर बिश्वजीत बीजेपी की मेंबरशिप ड्राइव द मिंगसलबा हाइबिसि पार्टी असिदा बोट सुंसोय सोयदना पीरगदबनि हाउसिंग पार्टी असिना संगसिलिबा मेंबरशिप ड्राइव असिदा लाखलिबा नवेंबर 15 फावबदा मेंबर लाख 3 हेलगनि हाइबिगी पन्नमदा साउना थाजबा थमली हाइना मिनिस्टर थोंगाम बिश्वरजन फोंदोखरे ngasi ahanba manipur rifles ki parade ground na pangthokpa unity day haibadi rashtriya ekta diwas ki thoram gi saruk yaururaba matungda thaumi singna hangbuwang gi pakhum piraduna mahakna phongdokhibadi minister na makhata na hai BJP manipur gi in charge oiramba BJP gi north east in charge oina thaupuriba MP Somit Patra laklamba aduda kari karamba wafam sing khana khiba lai haina hangkhibu wangi pakhum piraduna minister thongam bisorjin na makhata na hai तोंगदा लाकदबा मिखल बीजेपी न अतई पॉलिटिकल पार्टी सिंगा येंगनबदा बोट शेयरिंग की चांग असि सादा यांखै की मथक्ता क्रॉस तौदुना सकनी ममांगददी बीजेपी न फंगखिबा बोट की परसेंटेज असि सादा 30 ओइखि ऑनलाइन खक्तदा बीजेपी की मेंबरशिप ओइरकपा असि नान फावबदा मेंबर लाख अनि हेनख्रे माना मखातना हाय हाउजिक मोबाइल फोन पाइनदबा यावबसिना ऑनलाइन रजिस्ट्रेशन तौबदा खुदोंग सादबा खरदि लैरि ऑफलाइन दसु कयाम रजिस्ट्रेशन तौनरि मरमसना नवेंबर 15 फावबदि मेंबर मसिंग लाख 3 हेना क्रॉस तौरगनेनसु पाउसदा फोंदोखि मखा सथरक पोइना तो पावमना सर संगाना बहोनबदा येनबदगी अमा सोक्ले तेनोपाल पुलिस की मनुंगसना तुइसिमी विलेज दा बाप्ताई सर सम संगाबिगी थोरमदा मदुबु संगाब यागनी यारु हैना येतनरकबगी थौदोक्ता खतना चैनबना थोकपदगी मियोय अमा सोक्ले सर्च की पोसे क्या थुगाइदुन अमांदा थोनख्रे हाइरिबा थौदो सिंग से युपुंग तरागा मखाइरम ताबदा थोकिबने थौदो अदुर सोक्लबा मियोय दुगी ममिंग खंबा सका से यंखैगतरु अपोकपा समक्रिम दोन कवि नुंगौरोक विलेज तगिनी माक्सर संगाबगी थोरमदा कैमरामैन ओइदुना वीडियो कॉपरेज तौदुना लेबने थौदो सिगी मतांगना मफम अदुरा लैरंबा सर्च की थौपुबा नुपी खरना फोंदोरकपगी मतुंगिना मरिंग नागा बाप्ताइज एसोसिएशन की मखादा नौना साबा लोशिंदुना ngasi संगानबा यानखि संगाबसिदा डेडिकेशन मिनिस्टर ओइगदबा MNBA की एग्जीक्यूटिव सेक्रेटरी ओइरिबा मियोय अमाबु खनमदा कंस्ट्रक्शन कमेटी की मैकेदी की मागना डेडिकेशन मिनिस्टर ओइना हाप यारो हैबिगी थौदोसी थोखिबने हाइरि अतोप पावमन आसीबा म लेरमले कक्सिंग PS की मनुंग सनबा कक्सिंग वाइरी पंजाव पनलुम सलाम लखोंग लंबी नकल की ड्रेन मियोय सीरग तादुना लेरमले असी बक्सांग अदुंगा सेयुक लंबी द वॉकिंग सत्पा मियोय सिंगना थेंगनरखिबने सी बक्सांग अदुगी मनाक्ता एक्टिवा अमसु युंगसिंदुना लेरमखि असी बक्सांग लैरि हाबिगी पाव खंगबदगी मफम मदुरा कक्सिंग पुलिस की टीम अमा लाक्तुना लौखलगा जेनिम्स की मोक्र थंख्रे लैखिद्रबा मियोय दु तमेंगलोंग डिस्ट्रिक्ट की नेलोंग विलेज तगी हौजिंगना कक्सिंग की मंतक कोम खुलदा यौंग इंदुना लेबा डंपिंग एलाइस लाइबोन जोन सैनी फुको मते खवी मा कक्सिंग लमखाइद वर्कशॉप यावबने हाइरि अतोप पाव मदना दिवाली अमदि निंगोल सकौबना लाकपदा मियामना बोम्बुला थाबिगनु देबेन दिवाली अमदि निंगोल सकौब फेस्टिवल ना लाकपदा बोम्बुला अमदि रॉकेट बॉम्ब न सिंगबा एयर पोल्यूशन नॉइस पोल्यूशन थोकदबसिंग असि लाकदोरिबा फेस्टिवल सिदा अमता थाबिदनाबा मणिपुर पोल्यूशन कंट्रोल बोर्ड की चेयरमैन ओइरिबा MLA उसम देबेन मियामदा अपील तोरकली
ngasi lamphel DC office complex manungda leiba board asigi complex manungda pangthokpa pawgi mifam amada makna hai mamangda covid laiset lakpa miyamna mapan thoknadaba matamda festival asi ingna signa dumdam tawdana adumak pangthokhi adugumna lakadoriba festival asidasu lebak miyamna noise pollution thokadaba asigumba makalgi bomb amadi bombulan singwasi thabigano nakalamuramda board asigi mekedi hauji air quality monitoring ama haukiba October 13 dagi November 3 phaw ongadori matam asida nungsit asi kaya yamna sengi sengde habadu ongadori bani masida natana noise pollution asisu Manipur leibra leitabra habadu ngasi amasum hayeng numidang tongan tongan mafam anida onbagi thabak sa thagadori hainasu chairman usam devena makhataki loisalak poina to papom state ki thakta Sadar Balabai Patel gi samaga yankai suba mapok kumon thoram pangthokre Laibang asina India gi ahanba Home Minister oiramba Sadar Balabai Patel gi samaga yankai rak suba mapok numit thoram Unity Day haibadi Rashtriya Ekta Diwas thoram ngasi pangthokre Manipur su state ki thakta lusingba suguning singno thoram pangthokre apunba mapangal kanba India mas Siramle khonabada asabu thaudang lawram khiba Sadar Balabai Patel gi samag yankai suba mapokum numit asiga mari ledana India gi miyam pumbana maki mafamna mapung phan ikai khumna baning sing thoram asi pangthokli numit asibu lebak sida Rashtriya Ekta Diwas haibadi National Unity Day haina khangnaduna palan tongnari ngasi lusingba sigi mapok numina lakpada Manipur gi Minister Nongthomam Beren Singana lusingba ngasi asigi asan ba miyang amadi kangluk kaya punna Nominariba lebasigi damak lusingba sina kathok kaya adu ikai khuna butlakli lebak miyamna piba CM Biren gi paujal sinhai Sadar Balabai Patel na Bharat ki damak hotnaramba singthaningai oiraba duna aikhoida amatu oina nungsi sana leinaba wakhaladu amuke hena ningsinghale maram asina lebak miyamna lenga asigi amatu oibu wakhalon aduda punna junction minaraseri India ki lusingba moiramba Sadar Balabai Patel gi samag yankai suba mapok kumon thoram Unity Day haibadi Rashtriya Ekta Diwas thoram ahanba Manipur Rifles Parade Ground ngasi pangthokre